Thoubal District Police na Houkhiba Pung kunmari asida Thoubalgi tongan-tonganba mafamsingda drive Chathabada yungang amasung yungau liter Kayamarum Fagatpa Ngamkhre. Ngasi nungtil SP Thoubalgi office complex sa pangthokpa paugi mifam amada fagatlaba potlamsing adu paungmisingi mamangda utladuna additional SP Law and Order and Suraj na hai Thoubalgi mafam karada yu pak sana yole haibagi pau fangbadagi Thoubal District Police na Thoubalgi tongan-tonganba mafamsingda drive Chathabada Indian Manufacturing Foreign Liquor Beer amadi DIC Liquor Kayamarum Fagatpa Ngamkhre Kingfisher 500 ml Chaninifu Sterling Reserve B7 375 ml Maudraga Taruk Sterling Reserve B7 750 ml Kuntra Taruk Iconic White 750 ml Kuntra Taruk All Mong 375 ml Nifu Nipan All Mong 750 ml Kunmari McDowell No. 1 750 ml Masing Taranitoy DIC 500 ml Chahumga Taretni Hairi Asigumba drive asi makatana chathakigani loinana miyamna ain na yadaba mawongda yu yonbagi thabak lepiyu miyamna su asigumba police drive asida mateng pangbiyu haina makatana appeal tawki police na fagatlaba yungang amasung DIC liquor sing Thoubal Khunau da laiba municipal council gi dumping site ta laikai gi maira paibi amadi excise Thoubal gi official sing yauna thugaiduna manghankre